Kanglon Kaina Lambi da lau Yeinaba Tourang Touramba Mafam ama Police na Atopa Mafamda Hongdok Hankhre. Laurok pantha yaurakpaga loinana laumi singna lambi da lau yaisinba amadi labuktagi gari na leibak pukhatlagtuna lambi da thadaramba sing ain gi matung inna fagatlagani haina DC Thoubal Ahanthem Subas IAS na ngarang order ama thokraba matung ngasi lambi da fobon paiduna lau yainanaba Tourang Touramba Mafam ama yaihankidre. Pawasina hai DC Thoubal na ngarang thokiba order adugi wangmada ngasi ayuk Thoubal athokpamgi arong turel nakangi lambida Kanglon Kaina Lambi thachinduna lau yainanaba phobon sing paiduna thamle haibagi pau fangbadagi Thoubal Police ki team ama changsinduna thingbaga loinana Atopa Mafamda Hongdok Hankhibani hairi. Lambi tangkhai thingduna lau yaiba amadi labuktagi karakpa gari singna lambida leibak achau sing thadaramba yaroi haina ngarang thokiba order adugi wangmada miyamnasu makhatana thabak tawbiganu hairaduna lambigi khudong thiba thokadabadagi kannaba hotnabada miyamnasu mateng pangbiyu haina DC Thoubal Ahanthem Subas IAS na miyamda appeal tawrakli. Laupu singna lambi tangkhai lausinduna phobol paisinba asina maram oiraga chathok chasinda akaiba oirakpa amadi labuktagi karakpa tractor gumba gari singna pukhatlakpa achauba leibak sing lambida tahauraga accident thokpagi chang yamna wanglakpana athingba asi thambani hairi. Nakana maromda lauyairiba laupu singna mechinna lauyaiba matamda madudagi kamthorakpa charusing adu mafam chana loisinbiramu ngasisu 10 thagi mafam amada lauyaibagi charusing adu electric post mathakta panduna leirambadagi MSPDCL gi staff singna sengdokre hairi. Laupu singna lauyaiba loiraga hanna yenglamdana chatnakhiba maramna karigumba electric post mathakta leihauriba charusing aduna mai horaklabadi maduna mangzagadawriba asi lamdamadugi miyamda khaktani. Maramaduna laupu singna lauyaiba loirakpada mafam chana loisinbiramu hairi.